Mass peaceful protest ama masing Yamlaba Miyam Kayaga Loinana Pangthokkhre ngasi sangayumpham gi amata ngaidaba idgha lampangta sangayumpham part 1 amasung part 2 gi Anjuman Club Organization amadi Association kyana sinduna Waqf Amendment Act 2025 ki Mayokta Yamlaba Miyoi Kayaga Loinana mass peaceful protest rally adu pangthokhibani hairiba protest rally aduda Yamlaba Miyam tholaktuna Waqf Amendment Act 2025 yaning day Musalman singi hakmat pa yaroi aikoi bu ningtam na hinghanbiu democracy bu kallu constitution na piriba hakmat pa yaroi haiba kholau kaya maikei kaya dagi lauduna laknaki amadi idgaha lampakta pullaba matungda Waqf Amendment Act ki wafam kaya ma suthamki Maulana atawra hamanna maru oiba wafam kaya miyam da phongdokhi mahakna BJP lengakna puthorakliba ek asida minority oriba Musalman gumba kaya da tattana yengsinba maning tamna hinghandabagi matangda wafam kaya thamki nupa amadi padarga loinaba nupi kaya amana saruk yakiba masing lakngamdraba miyam kayana yaningdabagi slogan kaya ma lauki Waqf Amendment Act asi khudakta repeal tawgadabani haiba wafam thamnaki masiga loinana Maulana Rahimuddinna Dua ama tawbaga loinana ngasigi rally adu santi oina loisinki nakalabarom dasu bill adu bo yaningdaba phongdoktuna makomi Jamiatul Ulmana Phongden Wangkhem amadi Singagi Yamlaba Miyam nasu protest tawki Kiskin Makhabi, Singi Damakta, Kananaba Makoyi Punchida, Sistem Serba Musalman ke hak. ईमान वाला की हक ईमान वाला की हक मुसलमान सिंह की कब्रिस्तान